mitai pangal silinau singchina khunda mafam singchida mapandai changpa muslim jing hairage mayam dei mapandai changpa muslim jingje masi percentage hingkat pai chang masi chu am hingkat sigi mayam jingje koi gi census te yauksan khar kanda masina hayeng masigi census ki data si di yang kanda akoi delimitation tor ka doi pangtholi ba marui ba pochi kari no harga akoi deport illegal immigrants deport census and the restore mitai maitai in schedule list haibani maramdi akoi na pangtholi si kai no har kanda 2026 ki april dagi first phase gi akoi gi census ki ahanba phase gi pangthok ka dori ba data khombagi thabak se masi yam maru oiba amakha oiba maru oina 2026 ta pangthokadori se akoigi census khuding maki paidai maru oiba da housing and the household survey haibaduni housing and the household survey se masi gi matungda akoi census ki amuk lakani adui mathangda socio economy survey na singba aduga tongan tongan ba report mayam jingse saigi housing and the household survey gi sidai data khar lawthu kanda maduna chap chaba ama utho kanda akoi census report si hoitoi ado yam masida maru weri si kari gino haraka akoi 1951 dagi india gi census si hauhre aduga masigi matung ta pada mathang mathang lakpaduna akoi 2001 gi census ki report amadi 2011 gi census ki report ta akoi gi manipur da masing khangdana abnormal loiba mi mawong da haibtare mi masing si yam hengalakpa for example all india gi waina growth rate si population growth rate si 17 point something percent oibudo akoi manipur da 24%, 24 point something percent, 25% have tare masi chang de henkalapa henkal ai ba pose akoi manipur da census ki data wakhan ta da ba aduga bhap ta da bhaigadra understand to da bhaigadra masi gi de makhal ahum lai amana kari no har kan da ahan bada real mi masing se henkali ba census ki chang du da gi hen henkat pa aduga ani subadana kaino har kan da see the way hinga say somewhere chingi district kharada hoigi maruina nagagi silinau chingna leiba mafam dana mi masi hingal haraga see the way hingal moigin aduga somewhere ate hoigi myanmar rom digi changsalakpa aduga asumba illegal immigrant myam changapase masidana akoina mi masing dudagi hana phangiba record du digi mi masing na haita se hoigi kamjong lomda adegi saitu gam phajol da adegi somda Surachanpur rom da ka hingal ai ba chang chi akoigi mapan dagi changpa chi yam hingal han mane ade amana mitai pangal silinau chingchina khunda mafam chingchi deida mapan dai changpa muslim jing hairage mayam dai mapan dai changpa muslim jingje masi percentage hingal pai chang masi chu yam hingal adegi nepal dai changpa nepali sing sigi mayam jingje akoigi census te yauksan khar kanda masina hayeng masigi census ki data si di yang kanda akoi delimitation tor ka doi delimitation tor kuma tamda akoi gi sit mayam mangjaba politically socially economically akoi effect over mayam aduga amana akoi mitai gi census si ignore to bhai census si wakhan ta da bhai khantha da ba thoi na aduma si kari dagi no haibda aina khanmada akoi manipur gi akoi original hana leijarakpani akoi census si yaw yaw da ba thoi mathau ta ti ga ni khanba maina khanbadagi to su mali akoi gi na household survey la matam state suppose house yum amada housing amal leire aduga household sidaida mi manga leibe yabase masi head of family haigadra yumburem natraga yumburem bi masi gi leibase masi asagi mapa du maminga dum lei aduna yum masing si amakhakang oiraga aduga madu manung du da leiriba tongan chabi yabasing tongan chadabni na any development program la pumatam da privilege phangma matam da all india gi population da adu housing da magi yum lei kaire gi even tv leibra gari sumul mayam leibani na mayam singse masi akoi gi ikaina ba haigadra natraga thawa sa da ba haigadra maidei gi masing si yam wa le aduna masi gi record si chalhowdabani na akoi gi dum chap chi phangdaba aduga amarom dana aina cha haijaba hanbada chingi mafam kharadana sie de henkal hanba aduga masigi unique id ki polama pirakpa matam dati se pawmata purum somda sanapati district mamang da henkal ki ba mayam che hoju pawba 50% yona moigi adar haigadra unique id si pibangam dadana leire maram di sie de henkal ki mani